Bihar Patnadagi Dr. Ejaz Ali Chahi nifu Chupna Layengmal lupa 10 khak Lwduna Nomada patient chama chani Lyengduna lakiba khunai sida yamna inspire oiraba lairaba kayagi asa oiriba Dr. adugi tentakpa pulsi wari taminasi. Dr. Ejaz Ali Bihar ki Sharif Colony Patnada ing kumsa 1958 ta middle class family imung amata poki mahak chahi humdra sure. Ejaz afauba general surgeon doctor oiba khakta natana Rajya Sabhagi MPsu 2008 tagi 2010 fauba oirami. Asita natana nungtigi phong basefong Sangam Urdugi chief editor su 1998 tagi 2012 fauba oirami. Pikpa jati singi reservation rights ki damaktasu chok thaba naitana yamna kanna hotnabirami. Dharma jat bijati khaite ahal lamangi paurauda wahi yamna panba udi marulu e haiduni. Chauthokpa leite napal kate Dr. Ejaz matam suppada noloi awa ana tola taraba singbu seba taujaraga makhoigi loinaraga apenba oijai. Pikpa jati singi reservation rights ki damaktasu chok thaba naitana yamna kanna hotnabirami. Masimakna ngasigi private hospital sing profit ki lamjelda chamnga lising lauriba even government hospital da fauba Layengmal atai fista wanglaknaba matamsida chahi nifu chupna Layengmal lupa 10 khak Lwduna nongmada patient chama chani ki matakta Lyengduna Lakli. Maipakna operation kaya pangthokre ngaklibadi atop hospital singda government hospital yauna operation ama tawbada lising kun kuntra nifu yankai lauraba matamsida tingkhadagi nung lauthokpagi operation da supnagi lising 12 khak lawi karigumbada upai leijadraba lairaba singi oina fees amata lawdana operation tawbibasu yawi kayada pukjel chawkhaba kayada minungsi leiriba. Dr. Ejaz class 7 fauba Madrasa Anjuman Islamiyada tamaki aduga metric na Hazaribagh district school dagi pass tawraki 11-12 na Patna Science College da tamai aduga Bachelors of Medicine, Bachelors of Surgery amasung Masters in Surgery na Patna Medical College and Hospital dagi loirai. Matamsida atangbani singtha batana watlagadaba athoiba doctor amani. Ahanbadadi mahak medical line da chatpagi wakhal leiramde maga pokminnaba mayambagi guidance dagi medical line da khongdarakibani. Dr. Ejaz government job phangki adubu thabu adu thadoklaga masagi private clinic hangdoktuna ahongba feesta lairabasingna affordable oiba mawongda facilities pumnamak piduna 1984 dagi ngasi fauba Lyengduna lakli. Mahakki clinic adugi maming Ejaz clinic kawi. Times of India gi interview amada mahakna asumna phongdokki aina asumna tawribase aigi imana inspire tawbibani imana hirami lauriba lupa 10 asidagi hena laurakano amadi atopa test tawba operation tawba atai feestasu yariba makai hantana launaba hirami. Dr. Ejaz ki nupi laikhidre mahaksu doctor ni magi nupana tawriba mawong asumaina masu tawrami. Machanupa Dr. Sajat Ali America Surgery Board of Surgery na certified tawraba achauba general surgeon doctor amani mahaksu Layengmal lupa 100 khak lauraga layengi aduga machanupi ani adusu Dr. Suraya Anjum amadi Dr. Nagama Anjum amana gynecologist amasung amana pathologist doctor ni babani su Layengmal lupa yang tamak lauraga lairabasing anabasing bulayengi. Dr. Ejaz Ali miyamgi khanba pukchel chawba social worker amani minungsi chawba doctor amani tola tarabasinggi hakki tamakta khongfam chetna lepiba afauba athoiba journalist amati politician amasudi. Thagatsari atoppa kanaraba video singgidamak like subscribe tawbiramu.